Manipur Machetana Thugainaba Chin KUKI Zo militant Singh na Changsilaklaba LAAN ASIDA Manipur Police Amadi Central Force ki personal kaya KUKI Zo militant Singh na hatkre adubu maitei khul ngakpa Singh na di State Amadi Central Force Singh da ngasi fawba khutaki beleitre Fibam asi Yoshilaklaba fawba Center na TUMINNA Yengduna Leithokliba HAINA SENA Manipuri President MOIRANGTHEM TOMBI na PHONGDOKKHRE Mabuparada Leiba Party asi office ta pangthokiba pawgi mifam amada wafam asi PHONGDOKKHRE mahang hai Manipur ge assembly floor da Manipur ge saktam kai haloi India ge integrity ngak na thamgani haina wasak laukiba KUKI MLA tara Mizoram da chatuna Manipur thugaina ba warep lawraba matung Mizoram ge chief minister na India ge territory thugairaga Chin KUKI Zo gi tongan ba Laibak ama semgani haina lauthoraklaba fawba center na TUMINNA Leithokliba Asi angakpa fawi Manipur gi issue da Mizoram lengak na khut thingzilakpada natana KUKI Singh separate administration pigadabani haibana chingba wafam kaya public domain da thamlakliba asi Manipur lengak na tarai lofam thokte Manipur ge chief minister Sinba natraga Sindaba haibasi Manipur miyamgi makha poli masida Mizoram lengak na khut thingzilakliba asi ikai bakhangdabagi thawungne ngasi fawbada Manipur lengak na Mizoram lengak ki thabak thoram amatada khut thingzin khibaleite state amada Thampam thokpa ikai khumnaba adu thambana animake afaba oigane hojek lamdam asir thokliba irang ase matam amada British singna China gi naha singda kani pizaduna oihan kiba fibum adumakni haina lobasu yai lamdam ase kalausi hairabadi KUKI singna Manipur ase Golden Triangle ge transit route ama oihan namba hotnarakliba ase thingba mathautai chahi lising kayagi puari leizaraklaba aikhoigi Laibak asigi Laibak mitokna lepa yaroi aikhoigi Laibak aikhoina lepchagadabane maramaduna achauba civil war ama langtringaida lengak asina miyamgi ihul khangna thabak pakhetbiyo haina mahakna makhatana phongdokhi Hana leminariba khoi mayam madu state government gi makhada 1961 gi kari kaino this and that toraga akhoi mada is negotiation tawna khona madu miyam gi ayab yorga madu lakudi yai aduga Myanmar gi lakpa KHUTLAI PAIBA aduga golden triangles tagi tuan makhal gi training tawraba number 4 thaba pobi plan tawba madu mang na honreba biren sko adu akhoi mating pangmu tabani akhoi pangani miyam su pangsi Manipur kalausi biren nungsidra aibnate biren nungsibanate akhoi pungning gi wani lewa ki wane ba ana zuki akhoi gi kamla babu bu akhoi gi SHING army officer do madu state government book tobio loina akhoi gi angang hunga nupi hunga akhoi gi haliba mihatin hatkiba ado masak khangabdi phabiro book tobiro aduga ahak puchairak state government gi central government gi ayab lorga amadu capital punishment pinanwa SHIV SENA demand tawjari